Lakliba tang tarahumdoi fawbagi manungda waithaugi laikai tarukta leiriba miyamda Thaknabagi Esing Piba Houdrabadi National Highway number chamaga supna ani Thingbagi Khongjang Changshillagani haina waithau Educated Youth Association na mari leinaba singda khanghalakli hidamasigi matangda association na sigi secretary amasung waithau apunba maira paibi secretary na punna thadorak pachero mana hai waithau pata leiriba waithau water supply asina Thoubal district ki mafam kayada Thaknabagi Esing piduna laklabasu waithaugi laikai taruk asidadi ngasi fawba Thaknabagi Esing pidana leiri hidamasigi matangda mamang chahigi December tang nipanda mari lainaba authority da memorandum pisanba laikre madu fawbada miyamgi wakat tabi dabana maram oiraga waithau water supply thingzinba yauna national highway chamaga supna ani lambi Thingbagi Khongjang su sangsinki tungda mari lainaba department na chahi sigi jun tha fawbagi manungda Thaknabagi Esing Fonghangani haina thazaba piduna yana charol amasu khudyek pinabakidama Khongjang handokibani laibak thibadi hauzik August tha yauraba fawba pipe fumduna thabak hobagi mami udri maramaduna yana charol khudyek pinaduna miyamda thazaba pikiba NHIDCL amadi set leingakna lagliba tang tarahumdoi fawbagi manungda thabak Houdrabadi Thangnaba numit tang tara marida miyamgi mifam ama pangthoktuna national highway number chamaga supna ani Thingbagi Khongjang Changshillagani loinana NHIDCL na isingi pipe fumbada athingba piduna miyamgi mayokta leibagi damak Thoubal district ta NHIDCL boycott tawbagi wafamsu khanaduna Khongjang lauthoklagani haina cherolasina makhatari